Maruk mayam, pipa ki punsi channel na amuk hana welcome tawjari. Ngasi akhoina neinagadauriba topic sidi khangning basu oiba aduga khitang nungaiba phawbasu watba kanagumba amagi partners mayam ama leiramgani haiba nangna relationship amada leibu oirasu dating tawbo oigera natraga miyoibagi lamchat ki matangda chumna sum khangba oigera sigi aronba lamchat kaije psychology na maikhum hangdoktuna kanagumba amana partners mayam ama loinari haiba sigi video sina hairiba khudam kaije masa khaina sugaina khanganni maduna minamba amadi nangbu aranba mawongda sijanabadagi ngakthokchanaba haurasi adudi 1 behavioral inconsistence ahanbada behavioral inconsistence haibadi lamchatta changmanadaba psychology na hai adudi kanagumba amana karigumba ama lotpakanda makhogi lamchatto mahoksaga manarakte example oina makhoina nongmana ka hena nungsiba phungtokpa aduga mathangdana nangondagi lapthokpa masigi magi mutta hongdo honjin tawbase chang manadaba khak natana masi khudam ama oibe yai makhoina partner mayam ama loinabagi attention piu makhoina makhogi phone ga loinaba matamda tawthorokpa mawongda ka hinjanna phone bu senaba nangonda pahandanaba honaba phone thamasu matam chupada mamai upaga thamba natraga phone da wari sanarasu atopa ka amada sanaba masi tawbasi sectioningai khudam oibe yai research na tai adudi kanagumba amana arotpa thamba kanda toina makhogi privacy do ngakthoknaba makhal makha ayauna tawba ngami khallu masigi matangda karigumba makhoina toina phone do guard tawraba government gi arotpa pot amagi type ta karino makhoina lolido masidi thajaba khakinate masidi chamana dabagi ne karigumba makhogi lamchatto chingnaradi mijeng changba phagani 2 time management issues matam silangbagi thodo karigumba nangi partners na toina tawramba plan cancel tawraba toina thengna laaba natraga maram chadaba maram piduna samna hairabada thabak thengkhare masi matam sindokpada soiba khak oiba yaba nate makhoina partners mayam amada matam khaidokpa oibasu yai psychologist na masi compartmentalization haina khangnai haibadi kanagumba amana magi punsida tongan ba arotpa ka semba mana tawrido khangdanaba karigumba magi tawgadaba thabak mayamdo chingnaningai oiba mawongda chillaba wahang hangba matik chani karigumba makhoina ka hena busy oiraba adugu mayek sengna nangonda maram takpa ngamdraba karino makhoina tawrido masi sectioningai oiba yai healthy relationship amadadi transparency manung mapal khangnagadabani arotpa thambada nate 3 emotional unavailability pungningi oiba saruk yadaba atopa maru oiba sign amadi pungningi oibada saruk yadabani kanagumba amana magi pungningi energy do partners mayam amagi marakta khaido oba makhoina toina mapung phana mi amaga connect tawba ngamde makhoina nung yona wari sadaba yai natraga nanga punba matamda wakhal choithokna uba yai masi yamna interesting oiba pot amani makhogi hakchangdi leiba adubu pungningi oinadi leitaba asengbadi pungningi oiba marido focus amadi commitment changi karigumba makhoina madu pidragadi karigino thidokpa phagani khallu nasagi relationship ki matangda makhoina tasena saruk yabra nakhoina punba kanda natraga tawda yadaba amagum tawribra haiba pungningi oibada saruk yadabasi akanba khudam amani karigumba khara relationship tuda asoiba leibagi 4 social media behavior hojik amu wari sarasi social media ga mari leinaba lamchat ki hojiki digital age sida aikhoigi online gi tokthorokpa thabakna yamna khanganba ngami karigumba nangi partner na social media gi matangda yamna arotpa thamaba nangonda tag tawtraba natraga chingnaningai oiba mawongda profile do magi ifong phongdoktraba masi khudam ama oibe yai karigumba arotpa ma thambagi natraga kanagumba ma studies kharana tai adudi nupi nupa atopaga mari leinaba mi khaidi social media toina sijanai makhogi relationship mayamdo sillangnaba karigumba magi online gi lamchatto asengba punsigi tokthorokpaga chanadraba
masi chekshaningai oi. Tauba yabadi magi social media do punna yengminau. Makoina nangi matangda post tawdabra. Masak khangdaba followers amaga paw phaunaba yaubra. Karigumba chingnaningai oiba phawba yauradi nasagi pumningi phawbada thajaba thammu. Psychological research ki matangda karigumba khara manung hunna khaminasi. Nangna khangbra adudi namthak tawba mi natraga partners mayam ama leiba mi khaina toina uthui duper delight kauba karigumba ama. Sigi wahaije psychologist khaina sijanai kanagumba amana mibu namthak tawba matamda mai pakpagi khangnung nungaiba phawbaduda. Karigumba nangi partner do ubada hanaga manadaba moongda masa mathanda yamna chawthokchaba penjaba natraga nangonda nungaitaba phawhanba moongda nuoba. Karigumba phibam matang amadagi irai laina nanthokpa ngamena. Samna hairabada magi leifamgi matangda masi khudam ama oiba yai mana double game sanabagi. Hoi mipum khudingmak noena karigumba ama lotle haiba nate. Adubu magi lamchatto mibu lana sijanaba angka hotpa maladi nung yongna khangdokpa phagani. 5. Puningda thajaba thamba. Aroibo oina puningbu thajaba. Psychology na hai adudi aikhoina khantharuba tawdana puningi loksingda phawbana anamba matamda hena chanabu oi aikhoina minna uba khangbabudi. Karigumba imama na dabama phawradi madu nathaiganu. Nangna wakal khanthahudabida magi sign mayam ama khongalamba yai. Nangi wakal kanthana tawba wakalona mapungphana laksanba ngamdri fawda. Khallu masi karigumba kanda nangi pukningi phawbado chum leiramba yaubra. Aikhoigi brain se semai patterns chang naiba mawong mayam ama khangnaba. Aikhoina karigumba ama mapungphana khangdrasu karigumba nangi pukningna karigumba ama soire hairadi madu taba fai. Aikhoina loisandringaida masi khangminasi kari tawgani sigi khudam khaije thengnaradi. Khanthadana wareb hekta lawganu maru oibadi paw phawdoknabani. Namna khallibadugi matangda thamoi sengna wari sano. Karigumba makhoina tasengna committed oiradi nangi awabada karino khangdoktuna kohannaba honani. Ani subada boundary semu. Karigumba makhoigi lamchatto nongonda nungaiba phawdradi madu haidokpada karisu kaide. Healthy relationship ama haibase thajaba amadi respecta sembani. Arotpa thamba amadi chingnabada semba nate. Mijeng tabibagi thagatchari. Karigumba sigi video se kanai khaladi like subscribe tobiramu. Miyoibagi lamchatki matangda khangnaba. Ningsingu knowledge is power. Amadi sigi sign khaije khangbana relationship ta hena matik chaba warep lawba ngamgani. Mathangda amuk unarasi.